Ichinausing wakil maya puno ko ito yung siya talam cherry maya ngasi siya ipam na chatoy ne yum da ko ado chatoy sina koi manipur ge khoi chiche do la i bo ko ado khoi che do la ko je no dui ne bo ko akhoi sina puna mak to ngasi ang kamu khoi che manipur da la ko ge ang kamu ngasi do ningon cha ko ba hai tare ne ado mai na kamu khoma sina kum kau re bo ko lao na chiche su na ba oina ado gi dum chak chara ma chara ga dum china khom yam dum pun na ba ge na ko ᱡᱚᱫᱚᱜᱤ ᱪᱟᱛᱚᱭ ᱟᱫᱚ ᱯᱮᱫᱟᱱᱟ ᱛᱤᱸᱫᱤᱫᱚᱭ ᱯᱮᱫᱟ ᱥᱤᱫᱟ ᱞᱟᱭᱨᱮ ᱫᱚ ᱟᱫᱚᱜᱤ ᱢᱟᱪᱟ ᱛᱷᱚᱭ ᱵᱤᱥ ᱫᱟ ᱞᱟᱭᱨᱮ ᱠᱚ ᱥᱟᱛᱚ ᱵᱤᱥ ᱫᱮ ᱛᱚᱝᱮ ᱟᱠᱚᱭ ᱜᱟᱲᱤ ᱡᱮ ᱱᱚ ᱢᱚᱛᱟ ᱛᱟᱛᱯᱟᱛᱟᱱᱮ ᱟই ᱯᱤᱮᱞ ᱵᱟᱱᱤ ᱫᱟ ᱛᱮᱝᱵᱟ আই ᱯᱤᱮᱞ ᱵᱟᱱᱤ আই ᱯᱤᱮᱞ ᱵᱟᱱᱮ ᱥᱮᱢᱟᱭ ᱜᱟᱲᱤ ᱡᱮ ᱱᱚ ᱢᱚᱛᱟ ᱛᱟᱛᱯᱟᱛᱟ ᱫᱟᱣ ᱜᱟ ᱡᱟᱫᱮ ᱥᱮᱝᱵᱟ ᱥᱟᱩᱱᱤᱝ ᱪলে ᱟᱫᱚ ᱟই ᱥᱮᱢᱟᱭᱱᱟ ꯑꯁꯤꯒꯤ ꯀꯩꯅꯣ ꯁꯣꯏꯅ ꯂꯤꯁꯜꯂꯦꯕꯀꯣ ꯁꯤꯁꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ icham sama dum challe ba ko aduga sola mai jale bas si gaktane ado me am hena joraga adum unarasi ko adega di satmina rase ai nãy mà ngân nó vui chị chồng phương làm gì nè cái đó thôi hello hello baby ấy ấy à tao sáng qua đây gì đi à nên cây đồ gì mà ôi thấy nhiều đi chắc chắn là cái lúc mà ấy nó tao ngân nó làm gì thì có tôi không thể đi ôi chị chưa lại rồi ôi chị xuống đây đấy đúng ngay đi he cái gì nó chắc cũng thông làm gì ở bún mà thằng ta mà ra rồi dám sang nó mà lấy bây giờ rồi nè hả mà gái cái ra rồi nè không mấy chân đi nè má thấu rồi má thấu lạc nhà bây giờ bà ai nè má đi phụ lên thấu ai phụ được cái phụ thấu rồi bà đó bây giờ mình không mà được phải cho này mani mà ba tôi xua đi hay ra cái lùi này nè hả ồ phụ cần lấy em đấy ai lại ê cha là bỏ hao bữa hao bữa bà chị sẽ mai cha thì nuôi cha bao ngầm giờ rồi bây giờ mai cha sẽ hả ai đó cái nào tao đi bà lối chân không rất là mong cái lạc của tôi nè nghe nghe mi yêu cái tiếng đó nên ngay sẽ lấy chân cái thà đó cáiนู้นnè anh muốn gì đó cáiนู้นnè cha mà cha sai chứ bộ cha khai làm cha chơi mình chịu được tàu biếu nó mới được đi phơi tôi chịu đi mà cha chơi han quay đi sang đi làm bữa cha mà cũng cha tụ khai làm cha chơi đi bà dunia itu tôi chỉ chơi cái sản đâu đó chứ bora khamin bora hay ra happy ba cái nó cho cement tot pagi migo akong giwari paksan mali hai ni Đấy là gọi là Mani itu tuh.
ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯍꯥꯎꯅꯤ ꯐꯖꯅ ꯎ ꯃꯣꯔꯣꯛꯇꯣ ꯄꯨꯔꯛꯑꯝꯒꯗꯅꯤꯉꯣ ꯗꯥ ꯄꯤꯟꯅꯩꯌꯦꯕ ꯃꯅꯤꯄꯨꯔ ꯃꯤꯁꯦ ꯍꯥꯏꯔꯨꯗꯅ Umuro gara. ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯏꯁꯤ ꯍꯥꯏꯕ ꯑꯩ ꯎ ꯃꯣꯔꯣꯛ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯂꯥꯛꯑꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯎ ꯃꯣꯔꯣꯛ ꯂꯩꯍꯧꯔꯦ ꯂꯥꯏꯇ ꯇꯣꯉꯥ ꯃꯣꯔꯣꯛ ꯂꯦꯝꯖꯗ꯭ꯔꯦ Hey hala, hey tambi hey han yo to. ꯀꯩꯅꯣꯁꯦ ꯀꯔꯤ ꯍꯥꯏꯌꯦ ꯃꯇꯨꯡ ꯍꯣꯠꯅꯖꯔꯦ ꯀꯣꯕꯤ ꯒ꯭ꯔꯥꯝꯗꯒꯤ ꯁꯤꯗ ꯂꯥꯛꯄꯗ ꯕ꯭ꯔꯍ꯭ꯃꯒ Rigam da gi ne sidan lak ba to ne mani pa ne lak ba to mani ne han da thu. ꯅꯪ ꯆꯥꯛ ꯆꯥꯔ ꯍꯟꯗꯣꯏꯔꯣ ꯅꯪ ꯆꯥꯛ ꯆꯥꯔ ꯍꯟꯗꯣꯏꯔꯣ Sar ro ge to ba chani chani le ge mo kham se lak da phal ta re to. ꯊꯤꯜꯂꯝꯃꯒ ꯃꯥ ꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯛꯑꯒ ꯁꯤ ꯐꯝ ꯂꯩꯔꯗꯤ ꯕꯤꯁꯅꯨ ꯁꯥꯔꯛꯇꯣꯔꯦ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯁꯅꯨꯒꯤ ꯐꯤꯕꯝꯗ ꯕꯤꯁꯅꯨ ꯁꯥꯔꯒ ꯆꯥꯛ ꯉꯥꯏꯔꯤ ꯍꯧꯖꯤꯛ Ai ni yam tu pa han no kham. Karan betul nggak nih? ꯕꯤꯁꯣꯞꯅꯤ ꯍꯥꯏꯕ ꯅꯠꯇꯦꯗ Mari dah jadi kau memang. Ai ne sang na ja ja da ba ni mo ne nam na kham jan na. ꯑꯗꯨꯅꯦ Ni chani le ge. ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯃꯥ Bayang sana kau jadi nak karan. ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯃꯥ ꯑꯩꯈꯣꯏ ꯃꯗꯔꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯦꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯗꯨꯝ ꯌꯨꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗꯨꯝ ꯎꯠꯄꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯕꯒꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯎꯄꯥꯝꯕꯤ ꯀꯩꯀꯥ ꯃꯌꯥꯝ ꯍꯧꯔꯤꯁꯦ ꯐꯖꯕꯅꯤꯀꯣ ꯌꯥꯝꯅ ꯐꯖꯕꯅꯦ ꯍꯥꯏꯗꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯅꯤꯗ ꯌꯨꯝ ꯐꯖꯕꯒꯤ ꯅꯠꯇꯕꯀꯣ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏ ꯂꯣꯏꯔꯝꯃꯦ ꯑꯩꯅ ꯂꯥꯛꯄꯗꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯑꯩꯈꯣꯏ ꯗꯣꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯂꯩꯌꯦꯕꯀꯣ ꯗꯣꯆꯥ ꯍꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯦꯅ ꯍꯩꯖꯥꯡ ꯊꯤꯜꯂꯨꯆꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯗꯣꯆꯥ ꯍꯣꯏ ꯌꯨꯝꯗ ꯍꯩꯖꯥꯡ ꯊꯤꯟꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯤꯅꯦ ꯗꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯃꯌꯥꯝꯅ ꯍꯜꯂꯣ ꯍꯥꯏꯅ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯍꯜꯂꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯣꯟꯅ ꯑꯩꯈꯣꯏ ꯆꯦ ꯄꯨꯔꯒ ꯑꯩꯅ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯆꯦꯗꯣ ꯑꯩꯅ ꯄꯨꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯀꯣꯟꯅ ꯑꯗꯨꯝ ꯆꯦꯒ ꯆꯠꯃꯤꯟꯅꯔꯅꯦꯕꯀꯣ Kasam. Masih video na jauh deh. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯣꯆꯥ ꯍꯣꯏꯗꯀꯣ ꯗꯣꯆꯥ ꯍꯣꯏ ꯁꯨꯃꯥꯡꯗ ꯑꯁꯤꯒꯤ ꯎꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯄꯥꯜꯂꯝꯃꯦꯕꯀꯣ ꯑꯁꯤꯒꯤ ꯎꯔꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕꯅꯤ ꯎꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯀꯤꯆꯧ ꯃꯥꯟꯕꯤ ꯎꯔꯤ ꯍꯥꯏꯅ ꯑꯁꯥꯡꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯑꯗꯨꯒꯤ ꯎꯔꯤꯗꯨꯒꯤ ꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯇꯦꯟ ꯇꯦꯟꯕ ꯑꯗꯣ ꯗꯣꯆꯥꯅ ꯍꯥꯏꯕ ꯃꯊꯟꯇ ꯍꯧꯔꯛꯏꯅꯦ ꯁꯤꯒꯤ ꯎꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯐꯖꯕꯅꯤꯅ ꯀꯥꯞꯄꯤꯅꯦ ꯑꯗꯣ ꯗꯣꯆꯥꯗ ꯑꯩꯅꯅꯦ ꯃꯔꯨ ꯑꯂꯤꯕ ꯂꯧ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯃꯊꯪꯗ ꯑꯩꯁꯨ ꯊꯥꯒꯦꯅ ꯑꯗꯣ ꯗꯣꯆꯥꯅ ꯂꯧꯕꯤꯒꯦ ꯍꯥꯏ ꯃꯔꯨꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯐꯖꯃꯟꯒꯤꯅ ꯎꯔꯤꯁꯦ ꯎꯠꯂꯤꯅꯦꯕꯀோ ꯃꯌꯥꯝ ꯄꯥꯜꯂꯦ ꯃꯣꯏꯁꯦ ꯃꯊꯟꯇꯁꯨ ꯍꯧꯔꯛꯏꯅꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯎꯔꯤ ꯃꯔꯨꯁꯦ ꯎꯔꯤꯁꯦ ꯑꯁꯤꯒꯤ ꯖꯥꯠꯁꯦ ꯃꯌꯥꯝ ꯎꯈ꯭ꯔꯕ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯔꯤꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯪꯒꯣꯏꯗ ꯂꯥꯡꯅ ꯆꯥꯕ ꯊꯛꯄꯒꯤ ꯇꯧꯕꯁꯤꯗꯀꯣ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯐꯃꯨꯡꯗꯒ ꯍꯤꯞꯄꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯇꯧꯌꯣꯡꯁꯦ ꯌꯦꯡꯉꯒ ꯂꯩꯖꯔꯤꯕꯀꯣ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯃꯁꯥꯁꯦ ꯀꯟꯈꯠꯂꯦꯀꯣ ꯃꯥꯁꯦ ꯍꯥꯟꯅꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯆꯠꯄꯗ ꯃꯁా ꯁꯣꯟꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯅ ꯃꯥꯁꯦ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯀꯟꯈꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯗꯒꯤ ꯁꯥꯊꯤꯅ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯨꯔꯨꯝꯕ ꯆꯪꯉꯒ ꯃꯃꯥꯅ ꯈꯨꯔꯝꯒꯅꯨ ꯑꯗꯨꯝ ꯑꯅꯥꯕ ꯃꯤꯅꯤꯅꯀꯣ ꯈꯨꯔꯝꯒꯅꯨ ꯍꯥꯏꯅ ꯈꯨꯔꯝꯍꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯃꯤꯌꯦꯛꯁꯦ ꯃꯌꯥꯝ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯕꯥꯖꯤꯌꯥ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯁꯨ ꯆꯥꯕ ꯊꯛꯄꯗꯤ ꯁꯨꯝ ꯈꯔ ꯆꯥꯔꯦꯀꯣ ꯆꯥꯔꯦ ꯆꯥꯔꯦ ꯄꯪꯆꯥꯗ ꯆꯥꯔꯦ ꯍꯣꯏ ꯑꯗꯨ ꯆꯥꯔ ꯀꯟꯈꯠꯂꯒ ꯁꯣꯔ ꯍꯣꯟꯕꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯡꯒꯜ ꯁꯣꯜꯂꯨꯕꯗꯨꯒ ꯇꯧꯏꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕ ꯂꯩꯇ꯭ꯔꯅꯦ ꯂꯩ ꯑꯣꯂꯥꯒꯤ ꯑꯣ ꯑꯣꯂꯥꯡ ꯇꯧꯔꯤꯔꯣ ꯑꯩ ꯂꯥꯏ ꯈꯨꯔꯝꯃꯨꯈꯤꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯆꯥꯛ ꯆꯥꯃꯥꯡꯗꯀꯣ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯝꯃꯦ ꯑꯩꯈꯣꯏ ꯆꯤꯆꯧ ꯍꯥꯟꯅ ꯈꯨꯔꯝꯃꯦ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯃꯃꯥꯕꯨ ꯂꯣꯏ ꯈꯨꯔꯝꯃꯦꯀꯣ ꯑꯗꯣ ꯑꯩ ꯉꯥꯏꯕꯗꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯉꯦ ꯑꯩꯁꯦ 11 ꯍꯦꯜꯂꯦ ꯑꯩꯅ ꯊꯨꯡꯉꯕꯗꯀꯣ ꯑꯗꯣ ꯑꯩ ꯉꯥꯏꯕꯗ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯂꯥꯏ ꯈꯨꯔꯝꯗꯉꯩ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩ ꯂꯥꯛꯑꯒ ꯄꯨꯟꯅ ꯈꯨꯔꯝꯒꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯍꯩ ꯔꯥꯁꯤꯡꯗꯣ ꯑꯃꯃꯝ ꯇꯧꯅ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏ ꯈꯨꯔꯝꯃꯦꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯈꯨꯔꯝꯃꯦ ꯏꯙꯧ ꯈꯨꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯁꯤꯒ ꯀꯩꯒꯤꯅꯦ ꯕꯤꯟꯗꯥ ꯗꯦꯕꯤ ꯃꯥ ꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯈꯨꯔꯝꯅ ꯈꯣꯠꯂꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯃꯥ ꯆꯥꯍꯧꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯉꯁꯤꯁꯦ ꯌꯥꯎꯔꯕꯅꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯀꯣ Mahaprasad, bola di bolo. Manande prasad, bola di bolo. Manande khana starting ꯅꯪ ꯆꯥꯛꯁꯦ ꯑꯣꯛꯀꯗ꯭ꯔꯥ woni ꯅꯪ ꯆꯥꯛꯁꯦ ꯑꯣꯛꯀꯗ꯭ꯔꯥ ꯀꯣꯟꯅꯒꯗ꯭ꯔꯥ ꯑꯣꯛꯀꯗ꯭ꯔꯥ sumjam bisu konagadra ido ta ni Apa kali cakap tadi kerja? sumjam sak to konagadra ida ꯑꯗꯨꯅꯦ ꯅꯪꯉꯣꯟꯗ ꯍꯪꯍꯧꯔꯤꯁꯦ ꯅꯪ ꯑꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ Kamu tu kerja. Tarik kali belum.
Hay là cái này nó cũng được. Thấy thằng có hào ra hay là Hào hiểu. nang jo han ga la ga ga to ina ba po che mo ngon sa yu na Cái này nó cũng được nè. Thế không quyết rồi. oi ko na Phải nó muốn nó làm nó cũng lần đấy. paneer thong ba Dạ. Ame ma pani Không phải nó muốn nó cũng nhìn bên lề cái gì. adu ni me am pun ba À sao vậy? À chụp chả. ma dao ma si to sa ye muni oi si to sa je khun le ima si to sa je khun le ngi to sa to le adu ya khun le ngi to sa ni u da khang ni ai oi ma nu si ba da kai do de ish khun le ngi to sa ni je a u yo le da mi ne ko massage ba masa pha de ma makhai ka noi lao le ichi ga ne khoi sa mi ko sang ma na ri ba ma tu ma ga ichi che si ga ne sang ma na ri ba ba che ma na lai sa na ri ba ba ni che sa na ri ba mo ni che Chao. Jam chao hai mi ha pa Ha? Nga kai ni. Moi nga pi da tri ba na Oh, nga ba tu nga chau lo thi papa na ye ma che na bi bi nga to. Muốn ngà biết gì nè. ha pi ma ni man cha je Nang sa ka dro nga sa the bia. Sa ni o ma sa na e. Ma sa na nga. aduga hojik sina mayam saksa bagi phamna re ko koi sangoi doina dum tawre mana kaina sangoi doina tawrase hana sangoi da bhajana thongame ko do hawbadi mayam haw ma tawre nga pai thong mani ko nga pai do kilo hunga ma khai lum me hai do dugi nga pai du ne do nga pai du ma thonge dogi de khoi chena yongchak purak pa mani pudi purak pa do yongchak ka kaino ka tawga bhajana ma me le ko sana tawraga dei paneer su thonge adai gidi khamen ko gunado pa na to bodo pe la to bodo adu su tawre ko adu mai taw dana mayam khoi mayam na chamina re ko adu ma khata la dum mayam ne minasi nang kari ai ba tu ka chai bo nang ki to ki na ha jang chara ma pe nang to ki na ha jang chara ma pe dana na ko Mama, थप्पड़ मारूंगी साला थप्पड़ मारूंगी साला थप्पड़ मारूंगी साला थप्पड़ मारूंगी Nó là cái chiêng do cho nên tôi khi nào đi thôi này thế nào ai giao kìa mà xin cho cái gì đâu chalo sao tôi không thủng bây giờ được không bà bao lâu nó cầm rồi cooker trên đây mà cho cái gì nó ta có đây nó lại bút đi. quay giao thông này các bạn máy thằng bị gai ra cái nào phun lên ra cái đó Giang đâu giang na dầu ra phone tao đâu hojik sina mayam sak to khona loire ko nu phingdo ga ko dagi dia khoi se kan tawre kwa chari ni ko phagi jo kai tawna daga wari nungai ba suna daga kwa chari ko aduga kwa sa ba se dum jemina si ko aduga khoi siga khoi che gi sisina ko khoi che manipur gi che si gi magi kan manau nu pi ne ba ko mai manau nu pa gi mong ne ba ma su ja holli ne nga si se kwa ta na to ma upi ade ai ting han bagi oh ai kwa ta na to ma upi dai ting han lam yo ko ta ma mi ku pe ne ko ngang vi ni ngang chi da de bai mi ga de sosma bu ya ba si jino ya ma si jino ba do pana do mum jao ne kwa cha ba hai ga pana ne tang khai ja le le mi du ga ma chen tàu là cái này Mama, she gonna cha. hong chiu khoi yam sa ba thap ka loi koi ba thui mày ăn mà khoi je le manipur gi che ba chak pha ja bi du
Phi thế. Ha coi đi sửa nhiều. Thong ăn là la cái núi lên là muốn núi la con ngầu. Quà là phải nó xa này. Quà là phải cho nó cha cơ. Cua với chân đi nè. Cái nào? Nó không phá được mà nó mang rồi là bao. Cái nào? Mình đâu nó bắt bà phải. Không phải bài rồi. Mà ba phone đầu đi. Trốn lạc thì là đi. Trốn nữa. Không mà nó được không làm gì. Phi jeng batali ni phi jeng ba. Phi jon bagi ma phama tali ba. Ga? Không chứ chưa. Sao cái lơ cái này không đượcเลยphát chia ba cho hay lạcก็จะปูด้วยนะป่าน่ะตะหาโดเอาข้างงมน่ะใส่เป็นกะเพราไหลดูกุดาแต่บ่รู้งมเลยเนี่ยอะไรบันว่าหลับบ่ปูว่าให้นูจะก้อยจะกระโดดแบบก็ต้องปูเลยก็ได้หนูไอ้จ้าให้ก็สุกายดีน่ะปูระดาตัวหนูเนี่ยก็ต้องปูเลยกันถ้าก็ได้ลูกกันเลยhotel Cái nào hotel phần. la cái nu hai này nó mới đi đang khăng cái bộ đi Hàng tôi thì mình mới đã thêm mà chân kháng tôi. Cái nào? cái nào hotel nữa Chứ bây giờ mình đi được cái mông gì? May mà bung đi. ô Nó xin du bò ra. tại đó làm mà bộ gì Làm mà bung. Nó làm mà bung gì? đó coi cái gì đi qua Nị mua một cái không được. mà phụ sinh đôi đi bắt trốn nó heo này nè trốn heo là những người mình mà chúng nhận phải là qua job mà chúng nó bạn là qua chỉ cái số của mình thôi nên anh là private school sector mà nó hàng nhỉ low level nó là village private school khang mua ăn được khang chăng rồi nè chỉ cái chấp phật mà tăng được mang cái này nó không gì Nếu mà thân là gì nhỉ? Mà mình đi cái gì biết là bà năm nay thật bà nó may thật bà được rồi chỉ đai nữa cái nào nữa quay đi. Nó cái này cái này. 문들아 근데 뭐 설치게 말이죠 둔둔이지 옥 잡았느나 옥비 말래 옥비 맞자 mà mình 옥비 맞자 cậu mà làm phun mà khơi mình phun cái cha phi mình 옥비 맞자 thật ra cậu đĩa cái nè ấy mà nó cuồng như nè cái nào thì nó cái hết chết bố ngoài phi cái hàng cái này giảm đi nô xem mà cái gì mà quý thế rồi chứ ấy cũng ra đây mà đi lên đúng là không được gì à bà trong mông thì mà gì đi rồi được làm nữa này được bây giờ làm nữa này được ô anh chỉ cần đến bàn mình đến tầm giờ được một bàn bánh nhưng mà trên bảng với chúng tôi Mà bung nhỉ? có vùng là thôi chứ bây giờ này nó khoe tụi ꯍꯧꯖꯤꯛꯁꯤꯅ ꯐꯤ ꯂꯧꯔꯨꯕꯗꯩ ꯍꯜꯂꯒ ꯀꯣ ꯁꯤ ꯍꯣꯇꯦꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯤꯆꯧꯒꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯃꯣꯏ ꯍꯧꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯨꯏꯅ ꯎꯅꯗꯕꯒꯤ ꯑꯩꯈꯣꯏ ꯆꯧꯒ ꯃꯣꯏꯁꯦ ꯑꯞꯇꯥ ꯐꯪꯅꯕꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯀꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯅꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯎꯅꯕꯗꯨꯒꯅꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯅꯨꯡꯁꯤꯔ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ Anh là nhà ngồi chơi luôn mà xuống đây này đi anh là đang Samola, Omola, Nandarani, Indira, Nandra, Demian kia. Aku juga mau yang mau anang, aku juga ada di sudah punya. Hangnya ini kan hangnya sudah sih kan. Jangan dulu kan ya. Pak ini dia kan. Cina woi. Pak. Bila ni buat ni. Nah, aku pun. Pak ada jauh ke. Ini pak ada.
ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯍꯜꯂꯝꯗꯥꯏ ꯌꯧꯔꯦ ꯑꯁꯤꯒ ꯑꯩꯈꯣꯏ ꯃꯃꯥꯅ ꯐꯤ ꯍꯥꯞꯄꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕꯅꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯗꯈꯤꯅꯥꯗꯣ ꯑꯗꯨꯝ ꯆꯥꯎꯅ ꯇꯧꯔꯕꯅꯤꯅ ꯇꯧꯔꯅꯨ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯐꯅꯦꯛ ꯁꯨꯠ ꯑꯃꯃꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯒꯤ ꯁꯨꯠꯅꯦ ꯕ꯭ꯂꯨꯗ ꯄꯤꯁ ꯀꯂꯔꯅ ꯃꯄꯥꯟ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯧꯒꯤꯅ ꯕ꯭ꯂꯨꯗ ꯋꯥꯏꯠꯅ ꯃꯄꯥꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯤꯅ ꯆꯤꯆꯦ ꯑꯃ ꯀꯥꯕꯨꯡꯉꯁ ꯂꯩꯕꯗꯣ ꯃꯥꯒꯤꯅ ꯁꯥꯃꯨ ꯃꯆꯨꯗ ꯑꯉꯧꯕꯅ ꯀꯩꯅꯣ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤ ꯉꯧꯍꯣꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯥꯒꯦꯕ ꯃꯄꯥꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯃꯤ ꯁꯦꯀꯦꯟ ꯐꯤ ꯂꯩꯒꯥꯏ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯍꯦꯟ ꯂꯣꯏꯁꯜꯂꯨ ꯍꯥꯏꯅ ꯐꯖꯩꯌꯦ ꯅꯨꯡꯁꯤꯅꯦꯗꯣ ꯅꯪꯒꯤꯗꯣ ꯂꯥꯜꯂꯦ ꯁꯤꯅ ꯃꯅꯤꯡ ꯑꯗꯨꯅ ꯃꯅꯤꯡ ꯑꯣꯏꯗꯕ ꯑꯗꯨꯅ ꯃꯅꯤꯡ ꯑꯣꯏꯗꯕ ꯅꯪꯒꯤꯁꯤꯒ ꯁ꯭ꯂꯦꯛꯇꯣ ꯍꯥꯞꯄꯦ ꯑꯗꯨꯗꯨ ꯌꯦꯡꯉꯨ ꯐꯖ ꯑꯗꯨ ꯂꯨꯝꯒꯅꯤꯗꯣ ꯃꯥꯏ ꯇꯨꯕꯤꯁꯦ ꯑꯅꯤꯈꯛ ꯂꯩꯔꯛꯏꯕ ꯑꯅꯤꯅꯤ ꯑꯩꯅ ꯑꯉꯧꯕ ꯑꯃꯒ ꯑꯃꯨꯕ ꯑꯃꯒ ꯅꯪ ꯅꯃꯥꯟ ꯇꯧꯁꯤꯅ ꯑꯃꯨꯕ ꯑꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯏꯁꯨ ꯆꯅꯥ ꯁꯤꯟꯗꯣꯏꯔꯥ ꯆꯣ ꯑꯣ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯅꯣꯏ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯐꯣꯟ ꯈꯔꯗꯤ ꯌꯥꯎꯔꯕꯩꯁꯨ ꯍꯣꯏ ꯍꯣꯏ ꯀꯪꯒꯥ ꯃꯅꯨꯡꯗ ꯈꯔ ꯍꯤꯡꯖꯟꯈꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯩ ꯃꯅꯨꯡꯗ ꯈꯔ ꯂꯩ ꯍꯣꯏ ꯌꯥꯕ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯆꯣ ꯕꯥꯏ ꯕꯥꯏ ꯆꯣ ꯕꯥꯏ ꯕꯥꯏ ꯉꯟꯇꯥ ꯂꯥꯛꯎ ꯀꯥꯏꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯁꯨꯝ ꯍꯥꯏꯔ ꯃꯅꯝ ꯅꯝꯕꯤꯒꯦꯀꯣ ꯄꯨꯄꯨꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯣ ꯄꯨꯄꯨ ꯆꯠꯂꯨꯈꯤꯒꯦ ꯇꯥꯔꯦ ꯄꯨꯄꯨ ꯆꯠꯂꯨꯈꯤꯒꯦ ꯄꯨꯄꯨꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯝꯁꯤꯁꯦ ꯍꯥꯏ ꯇꯧ ꯈꯪꯕ ꯍꯥꯏꯔꯣ ꯍꯥꯏ ꯁꯤꯅ ꯄꯨꯄꯨ ꯁꯤꯅ ꯑꯩ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯟꯕꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯦ ꯑꯩꯗꯤ ꯂꯥꯛꯄꯗ ꯁꯦꯠꯂꯛꯄ ꯐꯤꯗꯣ ꯁꯦꯠꯇ꯭ꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯍꯣꯡꯕꯗꯣ ꯑꯗꯨꯒꯤ ꯐꯅꯦꯛꯇꯣ ꯇꯧꯔꯒ ꯁ꯭ꯋꯦꯇꯔ ꯀꯩꯀꯥ ꯂꯤꯠꯁꯜꯂꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯜꯂꯒꯦꯅꯀꯣ ꯐꯤꯗꯣ ꯑꯃꯨꯛ ꯂꯩ ꯐꯅꯦꯛ ꯀꯩꯀꯥ ꯍꯣꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯑꯩ ꯇꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯦꯕꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯆꯦꯒ ꯃꯥꯒꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯖꯃꯒ ꯆꯠꯇꯨꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯅꯣꯡꯃꯇꯪ ꯑꯣꯏꯁꯨ ꯅꯤꯅꯤꯇꯪ ꯑꯣꯏꯁꯨ ꯑꯩꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤꯗꯅꯀꯣ ꯃꯥꯁꯨ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯂꯣꯏꯕꯗꯨꯗ ꯃꯥꯁꯨ ꯁꯨꯇꯤ ꯐꯪꯕꯗꯨꯒ ꯃꯥꯁꯨ ꯂꯥꯛꯆꯔꯤꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯁꯨ ꯊꯣꯛꯆꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯕꯥꯖꯤꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤ ꯕꯥꯖꯤꯁꯨ ꯌꯦꯡꯅꯤꯡꯕꯒꯤ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯕꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯁꯤꯗꯩ ꯄꯨꯔꯛꯃꯣ ꯃꯃꯥꯅ ꯀꯣꯛꯀꯥꯟ ꯄꯥꯟꯅꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯣ ꯃꯃꯥꯅ ꯊꯤꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯈꯣꯏ ꯃꯆꯥ ꯃꯌꯥꯝꯁꯦ ꯊꯤꯟꯗꯣꯛꯏꯅꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦꯀꯣ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯟꯗꯅ ꯃꯥ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇꯨꯔꯥꯟ ꯇꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯑꯕꯀꯣ ꯏꯃꯥꯅꯁꯨ ꯏꯄꯥꯅꯁꯨ ꯏꯕꯨꯡꯅꯁꯨ ꯏꯅꯝꯃꯅꯁꯨ ꯏꯆꯦ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯅ ꯇꯧꯕꯤꯑꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯔꯤꯅꯦ ꯅꯥꯒꯅꯨ ꯍꯥꯏꯅꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯃꯥꯁꯨ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯍꯜꯂꯛꯇ꯭ꯔꯕꯅꯦ ꯃꯥꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯥ ꯅꯤꯉꯣꯜ ꯍꯥꯏꯁꯦ ꯁꯤꯅꯦ ꯑꯗꯣ ꯃꯃꯥꯒ ꯑꯩꯒꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯟꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯆꯥꯃꯤꯟꯅ ꯃꯥꯡ ꯐꯝꯕ ꯃꯤꯐꯝꯃꯤꯅꯅꯦ ꯃꯅꯨꯡ ꯐꯝꯕ ꯂꯥꯛꯑꯣ ꯏꯃꯥꯡ ꯐꯝꯒꯦꯅ ꯅꯪ ꯃꯅꯨꯡ ꯐꯝꯕ ꯂꯥꯛꯑꯣ ꯑꯌꯨꯁꯤ ꯇꯕꯥ ꯐꯝꯍꯜꯂꯒꯦ ꯃꯖꯥꯅꯤ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯁꯤꯕꯣ ꯑꯁꯣꯝꯗ ꯍꯥꯡꯗꯣꯏꯔꯣ ꯑꯩ ꯅꯨꯄꯤ ꯇꯕꯥ ꯐꯝꯍꯟꯒꯥꯏ ꯇꯧꯕ ꯀꯤꯆꯟꯗ ꯂꯩꯔꯝꯗꯣꯏꯅꯤ ꯃꯉꯣꯟꯗ ꯍꯩꯕ꯭ꯔꯣꯒꯗꯤ ꯐꯪꯉꯒ ꯂꯩꯕꯤꯔꯤꯒꯦꯅꯦ ꯅꯣꯏ ꯀꯥꯕꯨꯡꯉꯠꯇ ꯌꯣꯟꯕ ꯌꯥꯆꯟ ꯄꯨꯔꯃ ꯆꯥꯕꯤꯅꯒ ꯄꯥꯏꯌꯨ ꯂꯩꯍꯧꯔꯣ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯐꯪꯉꯒꯗꯤ ꯃꯥꯃꯣ ꯊꯤꯟꯖꯔꯛꯀꯅꯤ ꯑꯣꯇꯣꯗ ꯃꯃꯣꯁꯨ
ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯥꯕꯨꯡꯁꯔꯣꯝꯗ ꯂꯥꯛꯑꯦ ꯀꯥꯕꯨꯡꯁꯇ ꯂꯥꯛꯑꯒ ꯀꯥꯕꯨꯡꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯀꯥꯕꯨꯡꯁꯇ ꯂꯩꯕꯗꯣ ꯑꯗꯨ ꯃꯥ ꯑꯃꯨꯛ ꯑꯁꯤꯈꯩꯁꯤꯒ ꯊꯥꯡꯗꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯇꯣꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨ ꯃꯥ ꯊꯥꯡꯗꯔꯝꯃꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯕꯅꯦ ꯆꯣ ꯅꯥꯅꯨ ꯐꯨꯔꯣꯏꯗ ꯍꯣꯔꯦꯟ ꯆꯤꯆꯦꯅ ꯆꯣ ꯌꯥꯝꯅ ꯂꯩꯕꯤꯗꯅ ꯂꯣꯏꯗꯣꯔꯤ ꯇꯧꯔꯤ ꯂꯥꯛꯑꯁꯦ ꯑꯃꯅꯁꯨ ꯃꯅꯤꯄꯨꯔꯗ ꯄꯨꯊꯥꯡ ꯄꯨꯊꯥꯡ ꯅꯥꯅꯨ ꯕꯥꯏ